ꯀꯥꯕ ꯍꯩꯇꯕ ꯃꯤꯗꯤ ꯁꯝꯖꯤꯠꯀꯤ ꯃꯊꯛꯇ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯇꯥꯒꯅꯦꯕꯀꯣ ꯁꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯕꯅꯤ ꯑꯩꯅ ꯁꯝꯖꯤꯠꯀꯤ ꯎꯗ ꯀꯥꯕꯗꯣ ꯃꯌꯥꯝ ꯀꯔꯤꯅꯣ ꯑꯗꯨꯗ ꯈꯔ ꯆꯠꯂꯣꯏ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯃꯤꯗꯤ ꯃꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊꯪꯗ ꯌꯥꯎꯒꯦ ꯍꯥꯏꯌꯦꯕꯀꯣ ꯉꯁꯤ ꯌꯥꯎꯗꯦ ꯑꯗꯨꯝ ꯏꯕꯥꯅꯤ ꯎꯠꯂꯒꯦꯕꯀꯣ ꯑꯗꯨ ꯀꯔꯤꯔ ꯍꯥꯏꯔꯗꯤ ꯁꯝꯖꯤꯠ ꯊꯤꯕ ꯆꯠꯀꯦꯕꯀꯣ ꯁꯤ ꯒꯥꯔꯤ ꯃꯆꯥꯗ ꯑꯩꯈꯣꯏ ꯃꯤ 4 ꯇꯣꯡꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯗꯨꯝ ꯃꯐꯝ ꯌꯧꯔꯒ ꯈꯦꯛ ꯈꯣꯛ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯂꯁꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯂꯩꯕꯗꯨ ꯇꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯁꯝꯖꯤꯠꯁꯨ ꯂꯩꯈ꯭ꯔꯕꯒꯤ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏꯕꯅꯦꯕꯀோ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗ ꯌꯦꯡꯂꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯌꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯁꯤ ꯂꯧꯍꯩꯁꯨ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯐꯥꯝꯒꯤ ꯅꯠꯇꯦꯕꯀꯣ ꯐꯥꯝꯒꯤꯗꯤ ꯋꯥꯠꯂꯤꯕ ꯑꯗꯨꯒ ꯁꯤ ꯂꯝꯗꯒꯤ ꯊꯣꯛꯄ ꯍꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯁꯤ ꯌꯥꯝ ꯂꯩ ꯌꯦꯡꯂꯁꯤ ꯍꯦꯛꯄ ꯑꯗꯨ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯌꯥꯏꯅ mira. Sí. Makati ko naman eh. Pero may mga ito, hindi ko wala ka naman. Nong siya mangnya bako mayan. Tuga to bagi tayo to. Kumsigi nong siguro man to. Sada bida sara sumhanga sara ka mangla ka lege. Ni to bagi ra ha bida ko sukhang dire ba. Camera man sa talong. Ngam lambi do saru thang su pu ba kaw ba khoi mari do yam su pang ra de kari su saru lai de ni khangau da ba ko Christmas ta khut saru na kot la ga da goi sa ga da go si Cay. Ha? Tayo bang manu kasi tadi. Ito da yan lagi na. Hoy. Check po check. Sila po manang set la po ay damit ko. Tagan ni ko. So sila trap po ito. Mama ko lay manung sang. Asi sa saru ngato ni. Saru lay ka. Saru khang nga ba ni? Saru lay. Yaw puro. Nangi mo ko kiyaw dra. Sabi yaw eh. Nang thi cái nó tàu ya dro. Thi a taw pu ba bu taw ya bu lam da nang su. Yo ko bu da na. Para iya kan ba ka tu. Hôm nào đi kia. Lão xin thật lão. Cho mẹ mà quên ạ. Lão có được. Ram, camera men nang amla ra piro.
คือแม่มาค่อยดีสุ่มจิกกินมาทบตัวงค่ะตรงทุกปลายแล้วนี่ก็แม่มาค่อยดีนี่ไอ้ตาวันนี้ก็มาเข้าตัวยังก็ดีโตไปนี่แม่มาที่สุ่มจิกมาทบตัวตรงมาดูน้องไอ้ปะจังดิขังขบมีนะขังกันนี่บอกบ่ขังขบมีนะที่ขังเลยบอกบ่กินมาติ๊กกันนะadubu uka ba hita ba mi de si samjit ki mathap ta lai ba ngam lo hai ba di ta ni ba ko si am wang kha ba ni na u samjit ki u da ga ba do upul gi upul gai samjit ki upul hoi do manung lu tang ba macin khanda ra ko ya ba kan da sor khanda waye baนี่เดี๋ยวพอดีมันก็จะเป็นแบบนี้คุณยังงานจริงแค่เซ็ตไปมันมีสิ่งดูทำดีแล้วไอ้เนี่ยมวยก็ตอนนี้ไงแล้วก็นักสนุกพวกที่ลำบีมาได้สวยพวกก็ค่อยน่าหันแล้วก็จัดนาเป็นแบบดูอย่างนี้แต่ค่อยน่าการีดัชจ้าจัดแล้วก็หันดีเท่านั้นค่อยงานจริงหลักที่ได้หลักเลยน้ำที่เขาพอจะเจอก็โกบร์ที่เอาเดี๋ยวมาดิ รู้เลยใจก็ไอ้ดิถูกคนที่กินมาคล้องดูน้ำทำนิ่งไปเลยแบบเรื่องกันยังไม่ค่อยเก็บคนดูก็선수 티봉 라만 좀 장두고 빼놓다 오네. 딱 하위 안 자, 오네 보고 선두 끓이긴 해야지. 앙앙, 아이코 레사비 아한, 한우비 한우바, 선, 군발 왜냐 막 삼짓 그리 할시라. 따나 보고 선능 엄마지 선나 할래지. 선나 잡아, 선수 삼짓 짠 짜예 보고 아이코 선두, 아이코 선 하이데. 에서는 아이코 군기 선두고 짜다 봐 레이테 봐 사본 수 툼수. अदुदगी फी सरप की कोबर साबुन की कोबर फीसु आइस माना कोई लोम की संचा दबा लेते मागी अयो ये बॉम आई बुखा कर लो ने आई मनुंग चंग थे हाँอะไรไปไม่ได้หรอมันยังดำไม่ชัวร์จะไม่ได้ไปชัวร์ดิไอ้เด็กที่น้ำมันชัวร์ไปไหนกันมันยังดำสิ่งนี้ทำไมฉันกินมารำสาบไปไอ้สุดตัวขึ้นตาก็ข้าวยำบ้าให้บุกิให้ไปดิก็ผมน้อยนะไซก็คนรุ่นนี้ฉันดูแต่บางนี้เห็นมันมาดิจากสุจากนี่ชิงอมอดตัวสูพี่นะน้องไม่ค่อยกิจจันอาศินตะบิดนะนายยังงานบริการตะกี้ก็กิจจันเด้อค่อยน่ะคลาสวันการกันตะกี้กิจจันมาเลยดิบะอะดูแต่ฉันจังแล้วก็ค่อยกิยุ่มจักจับคู่มานะคงปังนั่นเองแล้วก็ดูกับทุ่มจับคู่แต่เลยบัดจักค่อยละไอ้น่ะซาร์ก็ไอ้ค่อยกิจจันตัวนั้นเลยบักนะตัวรำบกี้เลยบักตู้มาน่ะจะก็ขาแล้วก็เลยคมเลยถกเลยหลับเลยเขาเป็นงับเขาเป็นไอ้ค่อยดิงับเป็นไอ้ดิเอาดูมาตั้งดูก่อน
ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯊꯤꯕꯗꯨ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯁꯤ ꯑꯣꯏꯔꯦꯕ ꯑꯗꯨꯝ ꯂꯣꯏꯕ ꯍꯥꯏꯗꯤ ꯃꯊꯛꯇꯨ ꯃꯊꯛ ꯍꯥꯏꯌꯦ ꯑꯁꯤ ꯁꯤꯐꯥꯎ ꯑꯣꯏꯒꯦꯕ ꯊꯤꯅꯉꯥꯏꯕꯨꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯆꯥꯛꯁꯨ ꯊꯣꯡꯂꯨꯒꯗꯧꯕꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯍꯦ ꯑꯩ ꯅꯠꯇꯦ ꯅꯈꯣꯏ ꯑꯉꯥꯡ ꯃꯤꯠ ꯁꯣꯛꯄꯒꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯩ ꯕꯣꯝꯂꯛꯂꯛ ꯍꯦꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯕꯣꯝꯁꯨ ꯇꯨ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯠꯁꯨ ꯂꯣꯏꯅ ꯁꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯉꯝꯂꯔꯣꯏꯕ ꯈꯔ ꯊꯤꯠꯀꯦ ꯍꯥꯏꯔꯒ ꯇꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗꯅꯦ ꯑꯩꯅ ꯇꯧꯕꯗꯨ ꯑꯩꯅ ꯁꯦꯝꯕꯗꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯣ ꯑꯁꯤ ꯅꯥꯄꯤꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯍꯦꯛꯄ ꯀꯥꯟ ꯍꯣꯔꯦꯟ ꯀꯪꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯒꯤꯀꯣ ꯑꯁꯤ ꯅꯥꯄꯤꯗꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯦꯛꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯂꯣꯏꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯆꯤꯟ ꯌꯥꯎꯍꯧꯗꯕ ꯃꯥꯜꯂꯤꯅꯦꯀꯣ ꯀꯔꯤꯔꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯌꯥꯎꯍꯧꯒꯟꯕꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦꯗ ꯑꯩꯗꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤ ꯅꯥꯄꯤꯁꯤꯗ ꯍꯨꯟꯒꯅꯨ ꯁꯝꯖꯤꯠꯇꯣ ꯑꯁꯤ ꯈꯔ ꯇꯧꯋꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯅꯪ ꯇꯧꯒꯅꯨ ꯌꯥꯝ ꯐꯔꯛ ꯌꯥꯝ ꯇꯥꯒꯅꯤ ꯅꯪ ꯍꯣꯔꯦꯟ ꯋꯥꯒꯅꯦꯕ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯊꯝꯃꯣ ꯅꯠꯇꯦ ꯑꯁꯤ ꯅꯥꯄꯤ ꯊꯝꯐꯝ ꯂꯩꯇꯕꯒꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯅꯦ ꯑꯁꯤ ꯒꯥꯔꯤ ꯃꯆꯥ ꯆꯠꯄꯀꯣ ꯑꯗꯨꯒ ꯄꯣꯠꯁꯨ ꯁꯤ ꯃꯃꯥꯡꯗ ꯍꯥꯞꯀꯗꯧꯕꯅꯦ ꯍꯣꯔꯦꯟ ꯌꯦꯡꯕ ꯇꯣꯡꯕꯒꯤꯗꯨ ꯑꯃꯨꯛꯁꯨ ꯎꯠꯀꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯦꯕ ꯅꯣꯛꯃꯤꯟꯅꯁꯦꯕ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯅꯈꯣꯏꯁꯨꯀꯣ ꯈꯔ ꯏꯀꯥꯏꯕꯁꯨ ꯅꯥꯏꯌꯣ ꯀꯔꯤ ꯍꯅꯨꯕꯤꯒꯤ ꯇꯥꯏꯞꯇ ꯄꯣꯠ ꯆꯩꯒꯨꯝꯕ ꯊꯤꯔꯒ ꯒꯥꯔꯤꯗ ꯆꯠꯂꯒ ꯅꯣꯏꯁꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯨꯟꯒꯤ ꯃꯤꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯟꯗꯕ ꯂꯩꯁꯥꯕꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯊꯕꯛꯀꯨꯝꯕ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯅꯥꯏꯗꯦꯕꯀꯣ ꯄꯣꯠ ꯍꯨꯔꯥꯟꯕ ꯅꯠꯇꯕꯒꯤ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕꯗꯕ ꯑꯗꯨꯒꯤ ꯃꯤꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯑꯁ ꯄꯨꯔꯥ ꯑꯍꯟ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯦꯅꯦ ꯅꯈꯣꯏꯅ ꯂꯣꯏꯅ ꯊꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯁꯥꯕꯅꯤ ꯅꯣꯛꯄ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔ ꯁꯤ ꯌꯥꯝꯃꯜꯂꯦꯕꯀꯣ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯎꯠꯂꯛꯂꯒꯦꯕꯀꯣ ꯑꯩꯅ ꯏꯁ ꯅꯈꯣꯏ ꯃꯈꯣꯡ ꯂꯧꯊꯣꯛꯇꯕ ꯌꯥꯝ ꯌꯥꯎꯋꯦ ꯊꯥꯡꯅ ꯀꯛ ꯇꯧꯅꯤ ꯊꯥꯡꯅ ꯀꯛ ꯁꯟꯒ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯪꯁꯨ ꯉꯝꯗ꯭ꯔꯕꯣ ꯈꯪꯗꯦ ꯑꯗꯨ ꯀꯩꯅꯣ ꯑꯁꯨꯃꯥꯏꯅ ꯈꯔ ꯇꯧꯋꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯇꯠꯂꯗꯤ ꯒꯥꯔꯤ ꯃꯊꯛꯇ ꯑꯁ ꯅꯨꯡꯉꯥꯏꯒꯅꯤ ꯍꯣꯔꯦꯟ ꯄꯇꯛ ꯄꯇꯛ ꯇꯥꯔꯗꯤ ꯁꯣꯔꯣꯛꯇ ꯁꯤꯗ ꯀꯣꯛꯇ ꯄꯨꯔꯗꯤ ꯊꯤꯁꯨ ꯆꯠꯇꯦ ꯃꯅꯤꯡꯗ ꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯔꯤꯔꯣ ꯃꯅꯤꯡꯗ ꯃꯃꯥ ꯀꯟꯒꯤꯔꯀꯣ ꯈꯔ ꯇꯥꯡꯁꯤ ꯌꯥꯔꯦ ꯌꯥꯅꯤ ꯁꯦ ꯁꯤ ꯀꯅꯥꯒꯤ ꯀꯣꯛꯄꯤꯔꯣ ꯃꯤꯒꯤ ꯇꯨ ꯁꯣꯛꯁꯒꯨꯝꯕꯁꯨ ꯁꯣꯛꯁ ꯏꯟꯖꯔꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯁꯨ ꯂꯣꯏꯅ ꯁꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗꯤ ꯌꯣꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨ ꯀꯣꯛꯀꯤ ꯀꯣꯛꯈꯩꯁꯨ ꯀꯣꯛꯀꯤ ꯀꯔꯤ ꯀꯔꯥ ꯑꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝ ꯂꯩꯔꯣꯏ ꯑꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄꯗꯕꯨ ꯀꯩꯅꯣ ꯇꯧꯁꯦ ꯂꯥꯛꯑꯣ ꯀꯥꯈꯠ ꯅꯥꯕ ꯃꯤ ꯆꯠꯂꯁꯦ ꯇꯣꯡꯕꯒꯤ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯒꯤꯗꯣ ꯑꯃꯔꯛ ꯃꯇꯠ ꯎꯠꯀꯦꯕꯀꯣ ꯃꯌꯥꯝꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯒꯦꯕꯀꯣ ꯂꯝꯕꯤꯗꯣ ꯑꯃꯨꯛ ꯎꯠꯄꯤꯒꯦꯕ ꯃꯤ ꯃꯔꯤꯅꯦꯕꯀꯣ ꯀꯣꯛꯁꯨ ꯑꯗꯨꯗ ꯈꯔ ꯆꯠꯂꯣꯏ ꯑꯩꯗꯤ ꯁꯤꯡꯖꯤꯠ ꯃꯊꯛꯇ
ꯑꯩꯗꯤꯀꯣ ꯆꯥꯎ ꯆꯥꯎꯅ ꯇꯧꯕꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯉꯁꯥꯏ ꯌꯥꯝ ꯌꯥꯝꯕꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯈ꯭ꯔꯦ ꯃꯄꯨꯟꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯨꯟꯕꯤꯕꯒꯤꯀꯣ ꯆꯥꯎ ꯆꯥꯎꯅ ꯃꯦꯝ ꯑꯩꯈꯣꯏ 64 ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯥꯎꯋꯦꯕ ꯑꯩꯅ ꯄꯨꯟꯕꯤꯕꯗꯨ ꯁꯨꯃꯨꯛ ꯄꯨꯟꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯃꯤꯅ ꯉꯁꯥꯏꯕꯨꯗꯤ 80 70ꯒꯨꯝꯕ ꯊꯣꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ 80ꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨ ꯑꯩꯗꯣ 64 ꯉꯥꯛ ꯑꯣꯏꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯆꯥꯎꯔꯝꯒꯅꯤ ꯑꯩꯅ ꯄꯨꯟꯕꯗꯨꯀꯣ ꯑꯗꯨ ꯑꯣꯏꯔꯁꯅꯨꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯈꯣꯏꯗꯨ ꯍꯥꯏꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯨꯝ ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯅꯛꯈ꯭ꯔꯕꯅꯤꯅ ꯈꯨꯠꯁꯨ ꯈꯔ ꯊꯨꯒꯥꯏꯒꯦ ꯇꯧꯕꯒꯤ ꯁꯦꯒꯥꯏꯍꯟꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯁꯅꯨꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯃꯣꯀꯣ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯣꯏꯔꯒꯦ